India amasung Myanmar gi ngamkhaida leiramba free movement regime khudakta gi chanararoi Amit Shah. India amasung Myanmar gi ngamkhaida free movement regime FMR khudakta gi chanararoi haina Union Home Minister Amit Shah na ngasi laukthokre. Microblogging platform X ta Union Home Minister Amit Shah na thagalakpa post amada hai India amasung Myanmar anigi ngamkhaigi akhanaba saruk kharada sathok chasin tawbada thingba leiramdaba adu laibak asigi security amasung lamga mari leinaba hiram kayada singnaba kaya lakpana maram oiraga FMR asi khudakta gi chanadanaba warep asi lobani haire. Union government na India amadi Myanmar anigi marakta chanaramba free movement regime chanararoi haiba Manipur gi Chief Minister N Biren na thagatpa phongdorokle. Chief Minister N Biren na social media da thadorokpa post amana hai khongthang asi singthaningai oiba khongthang amane masina laibak asigi internal security mapangal kangkhanan bada chawna mateng panglagani haire. Ningsingba yabadi haukiba chahi kumja lisingani kulhumdoi gi September kulhumdoi da Chief Minister gi Secretariat ta pangthokiba pawgi mifam amada Chief Minister Nongthongbam Biren na phongdokibada Manipur gi Indo-Myanmar border da chanaramba free movement regime asi thingjinnaba khongthang laukhale amade center da taksilagani haina phongdokiba leikibane. Works Minister Govindas Konthokjam, Education Minister T.H. Basanta Kumar, Thangmaiban SG MLA K.H. Joy Kishan amade Chief Secretary Binit Joshi yauna pangthokiba pawgi mifam aduda Chief Minister N Biren na phongdokibada lamdam sigi yellow purup kananaba laukhalakpa khongthang ama oina narol da changlakpa illegal immigrants sing khangdoknaba Tribal Affairs and Hills Minister Letpau Haukipna Chairman oiduna amade Water Resources Minister Awangbo Niumay amasung Education Minister T.H. Basanta Kumar na member oiraga laingaki machinery sing mapungoy na Secretary DIG amade IG yauna semkiba cabinet subcommittee amana changsilakiba adu mapungpha na pangthokna ba honagani haire.